ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯑꯃꯨꯛ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒ ꯑꯃꯨꯛ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦ ꯃꯥꯁꯤ ꯆꯍꯤ 50 ꯃꯇꯨꯡꯗꯅꯤ ꯃꯥꯅ ꯂꯥꯛꯏꯁꯦ ꯑꯗꯣ ꯑꯩꯅ ꯑꯃꯨꯛꯇꯪ ꯇꯧꯔꯁꯦ ꯉꯁꯤꯗꯤ ꯆꯦꯂꯦꯟꯖ ꯑꯅ ꯍꯥꯏꯇꯥꯔꯦ ꯏꯆꯥꯁꯦ ꯉꯁꯤꯗꯤ ꯑꯩꯅ ꯔꯤꯋꯥꯔꯗ ꯐꯖꯅ ꯄꯤꯒꯦꯅ ꯑꯩꯅ ꯀꯧꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯆꯥꯕꯁꯨ ꯐꯖꯅ ꯄꯤꯖꯔꯒꯦ ꯁꯤꯅ ꯑꯩꯅ ꯈꯜꯂꯤꯁꯤ ꯀꯔꯤ ꯇꯧꯗꯧ ꯃꯥꯜꯂꯤ ꯈꯪꯕ꯭ꯔꯥ ꯆꯦꯂꯦꯟꯖꯅꯤ ꯉꯁꯤ ꯇꯧꯗꯣꯏꯁꯤ ꯆꯪ ꯑꯣꯀꯦ ꯈꯪꯕ꯭ꯔꯥ ꯆꯦꯂꯦꯟꯖ ꯈꯛꯇꯅ ꯇꯧꯗꯣꯏꯁꯦ ꯆꯦꯂꯦꯟꯖ ꯈꯛꯇꯅꯤ ꯀꯩꯅꯣ ꯑꯗꯨꯒ ꯃꯨꯛꯕꯥꯡ ꯐꯖꯅ ꯑꯃ ꯇꯧꯗꯣꯏꯅꯤ ꯃꯨꯛꯕꯥꯡ ꯑꯣꯏꯅ ꯇꯧꯗꯣꯏꯒꯤ ꯀꯥꯏ ꯃꯨꯛꯕꯥꯡ ꯇꯧꯔꯗꯤ ꯑꯩꯅ ꯁꯤ ꯔꯤꯋꯥꯔꯗ ꯄꯤꯒꯦꯅ ꯈꯜꯂꯤꯁꯤ ꯅꯪ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯀꯩ ꯔꯤꯋꯥꯔꯗꯅꯣ ꯍꯥꯟꯅ ꯔꯤꯋꯥꯔꯗꯇꯨ ꯌꯦꯡꯉ ꯃꯇꯨꯡꯗ ꯑꯩ ꯀꯩꯅꯣ ꯆꯦꯂꯦꯟꯖꯀꯤꯗꯣ ꯑꯦꯛꯁꯦꯞ ꯇꯧꯔꯒꯦ ꯑꯣꯀꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯤ ꯄꯣꯠꯁꯤꯡꯁꯤꯗ ꯂꯨꯄꯥ ꯆꯥꯝꯃ ꯆꯠꯄꯤ ꯕꯟꯗꯟꯁꯦ ꯁꯤ ꯕꯟꯗꯟꯁꯦ ꯂꯥꯎꯕꯁꯦ ꯁꯤ ꯄꯤꯊꯣꯛꯀꯦ ꯁꯤꯅꯤ ꯑꯩ ꯈꯜꯂꯤꯁꯤ ꯌꯥꯏ ꯌꯥꯏꯀꯣ ꯑꯗꯨꯒ ꯅꯪꯅ ꯄꯥꯝꯃꯒꯅ ꯁꯤꯁꯦ 50 ꯆꯠꯄꯤ ꯄꯥꯝꯃꯁꯨ ꯌꯥꯏ ꯆꯥꯝꯃ ꯆꯠꯄꯤ ꯑꯣꯏꯅ ꯄꯥꯝꯃꯦ ꯆꯥꯝꯃ ꯆꯠꯄꯤ ꯄꯥꯝꯕ꯭ꯔꯥ ꯐꯔꯦ ꯀꯌꯥꯅ ꯁꯤꯗ ꯀꯌꯥꯅ ꯌꯥꯎꯔꯤꯁꯦ ꯉꯥ ꯀꯌꯥꯅ ꯌꯥꯎꯔꯤꯁꯦ ꯁꯤ ꯆꯥꯝꯃꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ 5,000 10,000 50 ꯄꯤꯁꯅꯦꯕꯀꯣ 10,000 ꯑꯗꯨꯗꯤ ꯀꯌꯥ ꯇꯥꯔꯦ 10,000 ꯇꯥꯔꯕ 5,000 ꯈꯛꯇ꯭ꯔꯥ 5,000 ꯁꯦ ꯂꯤꯁꯤꯡ mangane ꯑꯩꯅ ꯅꯉꯣꯟꯗ ꯄꯤꯊꯣꯛꯇꯣꯏꯁꯤ ꯈꯪꯕ꯭ꯔꯥ ꯑꯗꯨ 50 ꯆꯠꯄꯤꯁꯤꯃ ꯊꯝꯖꯜꯂꯒ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯇꯧꯔꯁꯤ ꯆꯦꯂꯦꯟꯖ ꯇꯧꯔꯁꯤ ꯑꯉꯝꯕ ꯃꯤꯗꯨꯅ ꯃꯅꯣꯔꯟꯖꯟꯁꯦ ꯑꯃꯨꯛꯅꯤ ꯁꯦ ꯌꯥꯔꯦꯀꯣ ꯁꯤꯅ ꯇꯧꯗꯣꯏ ꯄꯣꯠꯁꯤ ꯑꯣꯀꯦ ꯁꯤ ꯊꯝꯃꯒꯦꯀꯣ ꯁꯤꯗ ꯁꯤ ꯊꯝꯃꯒꯦꯀꯣ ꯌꯥꯝ ꯆꯨꯅꯤꯌꯦ ꯆꯨꯝꯃꯤꯅ ꯑꯩꯗꯤ ꯍꯦꯛꯇ ꯄꯩꯁꯥꯁꯦ ꯀꯩꯁꯨ ꯂꯩꯇꯅ ꯈꯠꯇꯣꯔꯛꯄꯤꯅꯤ ꯇꯧꯏ ꯁꯤ ꯊꯝꯃꯒꯦ ꯑꯗꯨꯗꯤ ꯃꯈꯥꯗ ꯍꯥꯏꯐꯦꯠꯇꯪ ꯅꯝꯈꯤꯒꯦ ꯁꯤꯗꯅꯤ ꯍꯥꯞꯆꯜꯂꯣ ꯌꯥꯔꯦ ꯊꯥꯎ ꯂꯨꯄꯥ ꯁꯦ ꯅꯪ ꯁꯤꯁꯦ ꯐꯪꯗꯣꯏꯅꯤꯀꯣ ꯍꯦꯛ ꯆꯦꯂꯦꯟꯖ ꯅꯪꯅ ꯉꯝ ꯃꯇꯝꯗ ꯉꯝꯗ꯭ꯔꯒꯅ ꯑꯩꯅ ꯑꯗꯨꯝ ꯄꯥꯏꯍꯧꯔꯣꯏ ꯍꯥꯏꯇꯥꯔꯦ ꯌꯥꯔꯦꯀꯣ ꯌꯥꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯍꯥꯟꯕꯗꯤ ꯃꯨꯛꯕꯥꯡ ꯑꯃ ꯇꯧꯁꯦ ꯈꯪꯕ꯭ꯔꯥ ꯆꯥꯛꯈꯣꯝ ꯑꯆꯧꯕ ꯑꯃꯇꯪ ꯏꯁꯥ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄꯗ ꯐꯨꯗꯨ ꯄꯇꯥ ꯇꯧꯔ ꯆꯥꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯝ ꯁꯦ ꯃꯨꯛꯕꯥꯡꯁꯦ ꯑꯗꯨꯝ ꯅꯪꯁꯨ ꯑꯩꯁꯨ ꯃꯍꯥꯎ ꯈꯪꯅ ꯅꯨꯡꯉꯥꯏꯇꯦꯕ ꯁꯦ ꯆꯥꯟꯁ ꯑꯃ ꯂꯧꯅꯍꯧꯁꯤꯀꯣ ꯌꯥꯏꯅ ꯃꯍꯤꯁꯦ ꯈꯨꯠ ꯑꯗꯨꯝ ꯄꯥꯏ ꯆꯥꯕ ꯅꯠꯇ꯭ꯔꯥ ꯑꯍꯥꯟꯕ ꯄꯥꯏꯕꯅꯤ ꯀꯩꯝ ꯀꯥꯏꯗꯦꯕ ꯃꯊꯪꯗꯗꯤ ꯍꯩꯅꯁꯦ ꯑꯁ ꯇꯤꯟꯗꯤ ꯌꯣꯠꯂꯦꯍꯦ ꯁꯤ ꯆꯥꯟꯁ ꯂꯧꯅꯗꯣꯏꯅꯤꯀꯣ ꯑꯩꯒꯤ ꯄꯣꯠꯁꯤꯗꯤ ꯆꯒꯣꯡ ꯈꯛꯇꯪꯒꯤ ꯋꯥꯅꯤ ꯍꯥꯞꯄꯣ ꯌꯥꯏ ꯀꯩꯅꯣ ꯅꯪ ꯑꯄꯥꯝꯕꯅꯦ ꯀꯄꯥꯟ ꯏꯔꯣꯝꯕ ꯍꯥꯏꯔꯅ ꯇꯤꯜꯍꯧꯁꯤ ꯉꯧꯊꯣꯛꯑꯒꯦ ꯌꯥꯏꯅꯦ ꯄꯥꯜꯂꯦ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯦ ꯏꯆꯥ ꯆꯥꯛꯈꯣꯝ ꯑꯅꯤ ꯇꯧꯔꯁꯤ ꯅꯨꯡꯉꯥꯏꯇꯦ ꯅꯪ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄꯗꯣ ꯁꯤꯗꯅ ꯅꯪ ꯂꯦꯇꯨꯁ ꯑꯃ ꯍꯥꯞꯅꯤꯡꯉꯁꯨ ꯍꯥꯞꯁꯦ ꯍꯥꯞꯅꯤꯡꯗ꯭ꯔꯕ ꯂꯦꯇꯨꯁ ꯇꯣꯉꯥꯟꯅ ꯀꯣꯠꯀꯤꯗꯤ ꯌꯥꯕ꯭ꯔꯥ ꯌꯥꯏ ꯀꯩꯅꯣ ꯑꯩ ꯍꯥꯞꯆꯜꯂꯦ ꯑꯗꯨꯝ ꯑꯗꯨꯗ ꯏꯔꯣꯝꯕ ꯍꯥꯞꯄꯒ ꯇꯣꯉꯥꯟꯅ ꯀꯣꯠꯀꯦꯕ ꯂꯤꯁꯤꯡ 5ꯅꯤ ꯑꯩꯅ ꯄꯤꯗꯣꯏꯁꯤ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯎ ꯑꯗꯨꯗꯤ ꯌꯥꯔꯕ꯭ꯔꯥ ꯌꯥꯔꯦꯀꯣ ꯑꯗꯨꯒ ꯑꯩꯅ ꯆꯦꯂꯦꯟꯖ ꯇꯧꯕ ꯃꯇꯝꯗ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯝꯃꯣ ꯁꯤꯌꯔ ꯇꯧꯁꯟꯕꯤꯔꯝꯃꯣ ꯍꯥꯏꯞ ꯇꯧꯁꯟꯕꯤꯔꯝꯃꯣ ꯁꯣꯏꯗꯅ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣꯀꯣ ꯑꯗꯣ ꯃꯌꯥꯝꯁꯦ ꯍꯥꯏꯇꯥꯔꯦ ꯍꯥꯎꯈ꯭ꯔꯦ ꯍꯥꯎꯔꯦꯀꯣ ꯑꯗꯨꯗꯤ ꯇꯧꯔꯁꯦ ꯍꯧꯔꯁꯦ ꯇꯝꯄ꯭ꯔꯥꯗ ꯍꯥꯏꯐꯦꯠ ꯁꯨꯝꯍꯧꯕꯤꯒꯦ ꯑꯁ ꯃꯍꯤ ꯍꯣꯝꯃꯦꯍꯦ ꯇꯝꯄ꯭ꯔꯥꯁꯦ ꯌꯥꯏꯀꯣ ꯑꯗꯨꯗꯤ ꯁꯤꯂꯤ ꯆꯝꯄ꯭ꯔꯥꯗꯨꯅ ꯍꯥꯎꯇꯦ ꯍꯥꯎꯇꯕ꯭ꯔꯥ ꯑꯩ ꯅꯣꯡ ꯍꯩꯅꯤ ꯌꯥꯏꯀꯣ ꯑꯗꯨꯗꯤ ꯑꯗꯨ ꯅꯪꯅ ꯆꯥꯕ ꯃꯇꯝꯗꯅꯦ ꯅꯤꯌꯣꯝ ꯆꯥꯅ ꯆꯥꯈꯣꯝ ꯆꯥꯎꯅ ꯆꯥꯎꯕ ꯌꯥꯝ ꯊꯨꯕ ꯗꯔꯀꯥꯔ ꯑꯣꯏꯗꯦꯕꯀꯣ ꯑꯩꯈꯣꯏꯒꯤꯗꯤ ꯆꯥꯈꯣꯝ ꯆꯥꯎꯅ ꯆꯥꯔꯒ ꯊꯨꯅ ꯂꯣꯏꯁꯟꯕꯗꯣ ꯑꯗꯨꯅꯤ ꯇꯧꯗꯣꯏꯁꯤ ꯑꯗꯨꯗꯤ are you ready yes sharp 3 2 1 start ꯄꯤꯅ ꯂꯥꯎ ꯉꯝꯗ꯭ꯔꯦ ꯊꯃꯣꯏꯁꯤ ꯐꯅ ꯀꯥꯟꯗ ꯂꯥꯎꯕꯅꯦꯕ ꯁꯥꯏꯗꯅ ꯀꯅꯥ ꯅꯧ ꯅꯣꯡꯕꯩ ꯀꯤꯕꯩꯔ ꯀꯩꯅꯣ ꯑꯗꯨꯝ ꯍꯣꯡꯉꯛꯄꯒꯤ ꯐꯖꯅ ꯆꯥꯕꯗꯨꯅꯤꯀꯣ ꯑꯩꯅ ꯄꯤꯔꯛꯏ ꯔꯁꯦ ꯃꯈꯣꯡꯒ ꯄꯣꯡ ꯂꯥꯎ ꯋꯥꯔꯤ ꯈꯨꯁꯥꯟꯅꯁꯦ ꯇꯨꯡꯗ ꯋꯥꯔꯤ ꯁꯥꯟꯅꯩꯁꯦ
야, 뭐 중요하잖아요. 캡슐이네. 이거 저거 이거. 그러면 좀 자살로 해라게. 자, 한번 해라가. 좀 싸우는 좀 짱들이. chỉ tiếng đầu ra. Trời mà ninh là bất đúng chuẩn này. Mà ninh đã thôi video nào mà nó ngồi là cả qua một phần ngoài khả năng ngầm giật rồi. Sao nó anh đang ngầm mày có được đẹp không phải này chứ rồi mà thì chỉ bia rồi cái nó Tầng 20 độ. ha Tầng 20 độ. cái này phun lộc thôi À. phun lâu đâu muốn nằm tiêu phải sao tôi muốn nằm tiêu à chất tập ra nhiều mà anh người anh căng người là bây giờ thì nôm nôm lẩu lên ạ. anh nè gan thằng này cái challenge cái khá này nó bên tàu này 풀로 판네. 풀로 판네 pesa ka paisa potre asigumo na ton punsi ngamade kara interest lai na ba na tao Manoranjan Bank of India. ang sabi ang ngak nok share na entertainment na yung pamon tao jaba ne ngro sana ng Japan kara man matong ko yung da lain nung ka toro mo na Like. rồi Like cho video nha. ở đó em ở đây video sai lo sen jara ke Like gì? mà thằng video dong like ki thai nang jang nang video dong cheng na ji kang lai phang na Nhảy vào đây.